Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri. Ngasisu mahausagom Ojagi Lamhenbi Ningthouja suba tangkak amo poduna lakjari. Mayam punna taminarasi. Nensigi wadu tabaduda unsibaso shoiba tari khan yam thona rumda changlakli. Ranber, aidi nang thibada boardinga ko yauri. Aduga nang risida lolaga laiba oire. Ranber do mamai patlai thoragli. Nancy su punsiba de yankhalagli. Punsibaso kaishum khandaba sarduna. Mesulai rame. Nancy do nokfetta orduna. Hi sir. Sarga wari masum sanarambani. Adudi Sharanber kona sanarase. Ayum thokragi. Hoi miss. Punsiba changlakbaduda wama khata ningdramali Nancy do puk hawgalaga jetkri. Punsibaso Ranber do onsilaga khangdaba saduna. Kari wari sanaramino Ranber. Ngahan giletar dugi matang duda. Hangla ini minang guita. Kahigino mana adu hangli duba. Tumina lay thosu yabaduda. Masi misisu matamani ne. Hoy ne. Aina suma khataragdana ba maongda sum haikrabani. Adu mana tungna mi layin hairamine. Punsibada sora masang handuraklaga Ranber gi manak nangna phamtharaduna wari du thaidorakli. Asina si oikrei itaw. Lai jase ngasidagi pung mari da hawdoklaga lairik tak bahuri. Ranber do yam haraungna punsibada yingladuna. Ai, akhoi bimabu pung mari da hawgal haiba yabrani taw. Yai taw. Aina yumda layardi boarding rule do chap manana tawgadabani haibada tawgena hairabani. Ranber do yam thajadana. Akhoi bimanabu oiride taw ngak tangini. Oidabu yaroi taw chai thagadabani. Khangde itaw nangisuna chanapini. Pugera jegera nang kushi tawrai sini. Thiyam nawraga loinaradi nahana ngangse gyan tarambasu yabani. Pharese ado nang boarding da kayam kuina lekhidoino. Pike dubu hawjufo phatriba. Pike do ngasai call tawrambani. Hayeng lakani na hairi. Tanja duda bel suta silakli. Punsiba do puk hawgalaga mapan those dudi bel suta kri. Hoi. Ashamna punsiba ga Ranber ga so mapan da thoragli. Nungthel school halakbaga ngayak pathaw haibaduda laijado phamungda longna tumlaga anjoda call tawri. Asomda ani do so thabak inkhang loiraga pathariba matamni. Anjodo laijagi call lakbaduda harau paikhalli. Hello, laija haibi jaroi nang sidriba. Laija mametu khanglaw long thoraklaga hey papi gi macha kwak amubi adumaina hairune aina rubagine. Linado nakandagi shet khamlakli. Nawagi wakalda anaba oli oiramnine. Linagi khonjal tabada laijado phone do amuka hena chena paradona. Anjo sangwana minu eni leminaira. Hoini bema phone jo off tami nangdem da khanglamaroi akhoi bok lekhidre ngasi asini aduga linado akhoi da leiri. Laijado yamna ngaidana. Aduga aingon hairaktaba. Noina bungda hairi ngarang himda leitien hairi. Yam nungai ti bogdo. Akhoi da moja se ingon da haidene. Noina wa se bema mabuk yam phatabani. Nang nai haibaduda aishu yam kana haikidabani. Ado soratadi yawba ngamloidro. Ngamnida. Hoi soratadi ne. Punsibana haibado khangning singlakli bo iramali. Wahaido haiba loishin bangamdi. Jab libli. Aduga khonjal du taptharaduna. Hanglakige. Mamana yadadi haiba ngamdi. Laijagi wadu tabada asomda nupi ani do so ngakna khangengeng khara machin kanbalina na sat hairakli. Kanada hanglakige haino isa noi tamo chadaro. Natida. Akhoi lems nada. Noi lems naga yanarabo haisinangsa. Laijado yam lingnaga. Yanaba nati bema mi koinare tanan ga paikre. Numidanga phaminaraga wari ga sane. Angang pung mga tari makado kumlo. Punsibana thongjal mayada leblaga khonjal kantak hairakpani. Laijado noklambadu chap lebli. Makoktu kitang hawgatladuna. Hoi damja. Wahai se hairaga phone da muk onsaladuna. Ai laik parkuige ko wari yam sanagadabale. Hayeng school da sanarsi ko ai thamne. Asi hairaga phone do shat kak thalamnaga phuk hawgalaga bag tu pairaduna tafing makhada kum thagi. Asumna matam khara haukre. Punsibana haiba khoding laijado sum illi.
Machagi hanglakliba maong matawsida thabaga sanahalgaso yam haraujay. Hayingdagi Anju maboki soratni haibagi numidangdoni. Chak doglaba matung ngahak pothaba matamduda laijado punsibada tiks thai. Damja wam tahaige. Kaino hayingdo sorat jatloge. Punsibaso message to paraga misumda khangchuk chukchiladuna reply yam thuna halli. Kanage Anju hoy maboki punsibado khangsau sauningi chatpa yaroi haiduna hek haibasu ngamdi nakoina na hayang numidang DS leidudi nungthilda halakdoine nang chatradi yadraba asti su chat haudre aduna sum chatning dawani adu damchana yaningdrabodi chaloida punsibado khambali bahaido oira mali masadu leifam khangdri message to paraga reply handabi ngahak tumin lei laijaso message to da tatuk yenglaga amukashu tharagli damja Anju hoy bogdo aidu yamna luna tawbirambaneba andoi aido Anju na yam yahaningena hairakpaini sawira laijana kijana tawba matawduda punsibado message to paraga mathana nokfe tawaduna reply to halli Jaluro adubo nungthoi soidabi halakadabani Laija somda punsibagi reply to the yenglaga harau mandana phamung mayai duda phan jongli aduga reply do mok halli hoi damja nungthil ngana sum halaki ko yare law laik baur asumna ni do sora jetpada yanaikri mathangi numini laija do pung 8 makai fawba lairak paramnaga punsibagi yathang matung ena sora jetna baloi seli Firoloshin baloiduna Jakomda Mama Ginagda Janglali Mama, I lotion balore, Janan Timbiro. Tabaso Mamaido on Toraglaga, Majanapida Pating Nagli. Nasidi, Panika set Bagira Kangde, Laijado, Mabung Maray Paramile Sabi Bumali. Tabado, Majada Mamitu Kopta Makaying Naduna. Panika Selaga, Pimatic Amayan Basidi, Ganam Tabi Bumali Nejade. Laijado, Mahausago, Mina Harapawada, Kumdaya de Madago, Manangam Nava Kumbado, Handak Maragdi Daukidri, Nofet Doraga, Yam England Tabnadum Hakum Legli. Kumasidi. Law, Tanbiragi. Anido Jakum de Gitoraglaga, Mayaka Dada, Tavana, Laijabu, Jandan Tenbiri. Wansibaso, Irujana Bahaiduna, Makadakum Tarakbani, Tavana Laijabu, Janan Telibado, Pajana Udrava Makso, Michiduna Haifet England Naga. Jakumga thangnan lairiba barum de changnakli laijada phaneka selaga tung onthoklaga yeplaga lehawado punsibado ngasidi kaidawrabano khangdi laijigi maithongdo hanadagi ahongba leiramgada boy khanbra yengbagi ahul ama yam kanna phawrpagum tawri irujaba changnakpada punsibado barum manungda theliba mingsalduda munninglaga wakhalduda shukhali kainu masidi angangse khangjok jormisiba Tungda haifet ubado karigena mamai machado amuk yengba fawriba magi solution lorba malini masibo kanana thendu jana renders leite babana thendu jala natragana mina lo hera iruga lorida sumaina chakna leho bhongna dida ai thebirage aduga amte yenghobana jungani asi hairaga punsibado yam thuna bathroom dagi thorakli Mana thorakpada thabaga laijakari yumjawda leiramdri chatkraba jala haifet jingnana magi kada chen khalagli laijagi rumdo thongnon silaga leiramli yam thuna mapana mungchen thorakli sumangda sana haldo gari ka khatke tawraga leirambadu ubada punsibadu yam thuna baba amta ngai bi khoba sana haldo mamayu lei khalaglaga mathakte yeng khalagladuna hai kari haningi punsiba Punsibado ngahagdangduda machina thokpa ma panghai thaijelakli Baba aido samga ko chat kedawani Baba hai gadai chatwino Be ma thin ma chat kedawani ne nang samga ko chat kani haadi be ma sinang chatpada thinbiram Baba do iru jaraga sara chatoribani sumaina phiyongda bi chatpada nungaidre hoi baba Mapagi wahadu tabada gari manungda phamli balai jito nokfe tawri
Asomda yam pakhana hairakliba nupadumaso gyan tari haibagum sor masang holaga seliba mapidu bauba hongdokdabi makhada yam thona chenthoragli sesi gari sho se leire punsibaso gari sho du lauraga gari de tapna ka khali mamai do laijada ai fet fau onsilakti gari do start tauraga sana halda yengnaduna baba chalu khige sana halso nokfet tawarduna jaluro punsiba do laijada wahi amata haidabi gari do thaudorakli lerak kitang hendoraklaga lambi nakanda ai fet thaijiladuna gari do khamli laijaso punsibada gari khamli no haibagum yenglakli punsiba siyama dawmanda laijada nokmi yengladuna horen pungkada halakane laijado masadoi thakthakatna pungkada halaktuino damcha punsibado laijage mamaiduda yammunna yenglaga aina school halaktungaida halamgodabane laija punsibagi mitengduda majenduna hoi kaina khomba ngamkhidri makokto oina nomnakli hayangkai phanek sepero koiginu damcha punsibado monghada muksairakli phanek seladi isabi am sabamal nang leisabi phaba yakiroi ai thabak tawdri nang degang oina dum lekhigadawani matam yang wali laijado handakti khamlakti punsiba sumakha directly anjo hoige mabung leibra handaksu khamlakti laijado punsiba so amuk hanglakli mabung leiramaso kamnabadagi handoktana wayam ta haina yar habjik matamgi mesai jamna khanba yadrabani midi hairanu aisa phawba jamna khanba ngamsilaktaba tawrakli laijado shukum khumlakdraba duda punsibado laijada khangenge yenglakli laijado makhut ani changna mamit namaduda suru neiraga leirami punsiba sungak nengladana kadorge laijado mapi oro tarakli punsiba supakhana amuka su hanglakli kadorge habani mi tara ise kadorge ba laija peri mi to kaino machangre atuini damcha punsibado masa pumba laijada nakna changsilaklaga kada ai hengase asi hairaga punsibana laijige makuto tamna lauthokli aduga laijige mameto magi khut ani duna pairaga namito tamna pangthoro laije shumana tondo tru chinkhaladuna mameto tra khamdaga pangthoragli punsibaso mameto khojilaga laijige mamituda munnengladuna mathakti enkhalo laije sho mameto khapdaga mathakti enkhali as tinamu malayne Mekoko, lingaruko. Laija sumachi lengdi, punsiba sumagi pocketagi, Ramal do log thoraklaga, Ramal machi to the Laijigi mitagi tindu, tapna log thok piragli. Laija so, tindu log thokwaga, mapido jar tarak paduda, makotuna taituknaba, makotu tangalekli. Punsiba siyam tuna, Laijigi makotu intoklaga, mana pari Ramal duna, tarakli mapido, tapna taituk piragli. Laijagi, Bado, mascara sangbagi, Ramal angawaduda, amuba tairakpaduda punsibadu ngakni yenglaga kaino nga soraja padabo mita hamong yeng terga chalisiba ruma sei hamong hakta ngaide line du yam kina let tawraduna hamok na ti damcha mascara sanglakpagidi punsiba mamitu khanglaw thorakladuna laijagi mituda munnengladuna mascara haidi laija nokning mana khangla ngamje makokto gari ki setu da ngan tharanga sitha nok na khomnakli ai sireda damcha mi mascara sangbasibu hamo kainega punsibudu thoina khangla walawrakli naya dhuigal kana khangdabaine mascara ise kainu hairaga laijado nokpudu khangjiladuna makhutuna mamituda thilanga punsibabu gyantana bahairakli damcha tu Sigi mit ki pase amuke hena munaba thekatnabane mascara haise punsibodu ngakna laijage mamituda mukye rumal da tairiba amuba duda mukye laga saurapna masana muraga laglaba paduda hena muhaningliba thokmo yam tawi nangamako yam kiningrana laija kiro punsibade yingladuna keningde aibo wayam ngangba thangano Panik selaga nang lay sabi pare kan badi kagyaro ay na nang ang uri harisini irang nam sagat kano
namaidu thugainingasi asi hairaga punsibado mamaidu salai thoklaga bisum anidu khangsuk sukjilaga domina phamdana laikri laijisho mamidu phainingnaga yam ingna tapna khomlakli matungda sanglaroi damcha sauranu punsiba sulaijena adumaina hairakpaduda saununglambado khanglimlim tharaklaga mamaidu amuk tapna leithoraklaga laijada munninglaga nungsina kaurakli anga how hayeng kai phanek setpe yaroi haisini selaroi ado matungda asti sura chalaso hapen selanga oina chatlagi ko tamcha laijigi wata duda punsibado khangnung nunglura mali mamaidu leithoraklaga sailom dengnaga nokphe tawri ani do ngahaga mung tumin le laijsu punsibana sawaduda tampakta leiribu rumaduna mamidu teithoklaga akoibada haifet engladuna yam kuina hairakli damcha kaigino sida gari khamisiwa punsibado latla tawduna kainungine kaigino chatpe adriba yare andudi chatlase damcha so samkaktuina haidaine kaktuni thengen jasila punsibado masa ithak thakana gari thawba mo haure asumna anju hoige thongal yaure sorok machinduda gari du khamladuna sidani haibana dro mane damja ai kumage ngaikho yam phengna hairakpani laijsu punsibada khangeng yenglakli wahi se hairaga punsibaso thongnawi class tu lai tharakladuna anju hoige thongal lomduda haifet engli pakhang wa jangau sinaba manba khara phaijom selanga phansang ama tharaga pareng phamlibada obada punsibado masa khangda khangai haidoki as pakhang wa jamayam sede laijasho makok tu lit khalaglaga thangalom tengli punsibado laijado silaklaga phone propona dro laijado khangpre khangi masada pakhatna pure edamcha anjuda phone do nathan jangnak panung haiti moithoron haiko laijashu yam thuna phone do lawthoraklaga anjugi number duda call tawarduna thora u haikre punsibadi pakhang macha mayam da ubada laijadu thanumnaga chatpa pangamje masado mathong muram khangdana pangpada pakhatpagum sutauri laijada mugeng thongalda phamliba pakhang macha singduda mugeng tawtana lei anju hoi thorak pangai ngai jerak duda punsibadu angang nupa macha singduda yengduna anga asida phamliba nupa singse anju hoige lekage pakhang angtaro natraga muimunggi miro nang masak khangwa yaubra laijashu makok tu haifelu tharaduna yengnaga asengwada sum hairakli ani khakti khangi ataidi lekai male anju hoi moi bachaugi machanupa ani dudi asida maru koklaga yarishini da to ninga da joiga punsibado makok tu chep tharaga nupa ani da yengladuna kari asibu da to ni da joi kainaga da yam daro nang ha asibu noi daro noi mana pokpra ba mathong marong khangdana pangsawru sawi punsibado ngasi punsibagi itha thajadaba matawsida laijade gan khamung mongbogum tawri tingak punsibade yengladuna koinu damcha anjugi mabung oibugi sum kawbani yare makhataranu adoda khangdi aidi hairisini ainu school halakdringaida yumda halangmadabani laija makokadu nomladuna hoiba halage midamcha thongalda anjugalinaga thorakpadu obaduda punsibado laijada onsilanga anjugalinaga thori changkhro yari laija shinok mi damcha komage ko punsibado yam khumningda makoktu non tharaga khumlakli laijashu garirage hekum thakibaga mamanabi ani du ubaga moingi sarani du tawrakli makut namadu haigaladuna noki kwa amube sangwana be ai lai laijage khonjal du tawada thongal de leiramba pakhang macha singdu so mamai du pulal lai thoraklaga laijare yengnakli asomda gari manungda phamliba punsibaso nupa macha khaituna yengnakpado ubada machindu chakna solakli sia gari dege hekum thakibaga irangna mangthaba ngasi mi sinisha laijashu tafing ani duge manai de chensele anjodo
ꯂꯥꯞꯇꯛꯅ ꯂꯩꯍꯧꯔꯤꯕ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯁꯥꯔꯅ ꯊꯤꯟꯕꯤꯔꯛꯏꯔꯣ ꯆꯔꯣꯏ? ꯑꯧ ꯊꯤꯟꯕꯤꯔꯛꯏꯅꯤ꯫ ꯂꯤꯅꯥꯗꯣ ꯂꯥꯏꯖꯒꯤ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯗꯨꯅ ꯁꯦꯁ ꯅꯨꯄꯤꯁꯦ ꯉꯁꯤ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯂꯥꯛꯄꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯥꯜꯂꯤꯍꯦ꯫ ꯂꯥꯏꯖꯁꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯂꯛꯂꯤ꯫ ꯑꯁꯤꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯍꯥꯏꯁꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯅꯣꯏ ꯑꯅꯤ ꯏꯔꯥꯡ ꯇꯧꯅꯔꯅꯨꯀꯣ, ꯃꯤ ꯇꯟ ꯍꯥꯟꯕ ꯍꯧꯅꯍꯧꯔꯕꯅꯤ꯫ ꯑꯍꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯪꯂꯛꯄꯗꯨꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨꯃꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯣꯅꯤꯗꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯂꯥꯏꯖꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯗꯨꯅ ꯑꯟꯖꯨ ꯁꯤꯗ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ? ꯑꯟꯖꯨꯗꯨ ꯃꯃꯥꯏꯗꯨ ꯁꯥꯂꯩ ꯊꯣꯔꯛꯂꯒ ꯗꯗꯥ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨꯀꯣ, ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯣ, ꯃꯤ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯅꯣꯛꯇꯅ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯇꯣꯅꯤꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯕ ꯊꯣꯡꯒꯥꯜꯗ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯞꯇꯛꯅ ꯌꯦꯡꯂꯤꯕ ꯄꯨꯟꯁꯤꯕꯗꯨ ꯌꯨꯝꯗ ꯍꯟꯒꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯌꯥꯝ ꯊꯨꯅ ꯂꯥꯏꯖꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯑꯁꯣꯝꯗ ꯂꯥꯏꯖꯁꯨ ꯃꯥꯡꯒꯣꯜꯒꯤ ꯊꯥꯔꯤꯗꯨ ꯀꯥꯒꯦ ꯇꯧꯕꯒ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯒꯤ ꯈꯔ ꯀꯣꯟꯊꯔꯛꯂꯒ ꯃꯇꯥꯏ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯐꯣꯟꯗꯨꯗ ꯌꯦꯡꯂꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯃꯆꯤꯟꯅ ꯇꯞꯂꯨ ꯁꯣꯜꯂꯤ꯫ ꯍꯩꯃ ꯗꯥꯝꯆꯥꯅꯤꯅꯦ, ꯀꯔꯤꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯁꯤꯅ? ꯉꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯗꯒ ꯀꯥꯞꯄꯤꯁꯤꯕ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯅꯪ ꯑꯝꯇ ꯊꯣꯔꯛꯈꯣ꯫ ꯂꯥꯏꯖꯗꯣ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯗꯥꯝꯆꯥ? ꯊꯣꯔꯛꯑꯣ, ꯑꯩ ꯃꯇꯝ ꯌꯥꯗ꯭ꯔꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯅꯣꯛꯃꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯃꯤꯠꯇꯨ ꯑꯇꯩꯗ ꯆꯣꯏꯊꯣꯛꯇꯦ꯫ ꯁꯣꯔꯣꯛ ꯅꯥꯀꯟꯗ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯐꯝꯂꯤꯕ ꯄꯨꯟꯁꯤꯕꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯁꯣꯔꯗ ꯊꯕꯦꯠ ꯍꯣꯜꯂꯒ ꯀꯩ ꯍꯥꯏꯒꯦ ꯗꯥꯝꯆꯥ? ꯄꯨꯟꯁꯤꯕꯗꯨ ꯃꯩꯊꯣꯡꯗꯨ ꯁꯧꯔꯞꯅ ꯇꯧꯔꯗꯨꯅ ꯋꯥ ꯑꯝꯇ ꯍꯥꯏꯗꯕꯤ ꯃꯥꯒꯤ ꯃꯆꯤꯟꯗꯨ ꯎꯞꯂꯤꯕ ꯃꯥꯛꯁꯇꯨ ꯂꯧꯊꯣꯔꯛꯂꯒ ꯁꯛꯐꯝꯗꯨ ꯁꯧꯔꯞꯅ ꯂꯥꯏꯖꯗ ꯌꯦꯡꯗꯕꯤ ꯃꯈꯨꯠꯇꯨ ꯈꯛꯇ ꯇꯤꯡꯊꯣꯔꯛꯂꯗꯨꯅ ꯁꯦ ꯃꯥꯛꯁ ꯎꯞꯁꯜꯂꯨ, ꯑꯗꯨꯒ ꯐꯣꯟꯗꯨꯁꯨ ꯀꯛꯄ ꯌꯥꯔꯣꯏ, ꯁꯨꯝ ꯄꯥꯏꯒꯗꯧꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯝꯇꯒꯤ ꯃꯈꯣꯜ ꯇꯥꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏ, ꯍꯦꯛ ꯇꯥꯍꯜꯂꯛꯑꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫